ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯂꯩꯀꯣꯜꯒꯤ ꯁꯤꯅꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯔꯖꯅ ꯅꯣꯡꯊꯣꯝꯕꯒꯤ ꯈꯨꯠꯏꯗ ꯂꯩꯖꯔꯦ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯃꯤꯡꯅ ꯕꯁꯟꯇꯒꯤ ꯃꯄꯥꯎꯈꯣꯜ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯁꯟꯇꯒꯤ ꯃꯄꯥꯎꯈꯣꯜ꯫ ꯁꯛꯂꯣꯟ ꯄꯨꯕꯤ ꯏꯔꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ꯫ ꯑꯀꯛꯅꯕ ꯄꯨꯡꯁꯤꯡ ꯇꯥꯔꯤꯛ ꯆꯠꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯆꯧꯕ ꯐꯪꯁꯟ ꯑꯃ, ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯅ ꯎꯅꯗꯕ ꯌꯥꯗꯕ, ꯆꯠꯇꯕ ꯌꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯤꯀꯨꯞꯇ ꯀꯛꯈꯤꯕ ꯉꯝꯃꯤ꯫ ꯃꯗꯨꯅ ꯄꯨꯟꯁꯤꯗ ꯀꯌꯥ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ, ꯀꯌꯥꯗ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯨꯡꯕ ꯂꯝꯅꯤ, ꯅꯣꯡꯃꯩ ꯃꯔꯨ ꯇꯥꯎꯕ ꯂꯝꯅꯤ꯫ ꯄꯤꯠ ꯄꯤꯠ ꯍꯣꯟꯖꯔꯤ ꯁꯣꯔ ꯑꯁꯤꯐꯥꯎ ꯀꯌా ꯀꯨꯏꯅ ꯍꯣꯟꯈꯤꯒꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯂꯦꯞꯍꯟꯅꯤꯡꯕ ꯃꯇꯝꯗ ꯑꯉꯝꯕ ꯑꯃꯒꯤ ꯈꯨꯠꯇꯒꯤ ꯃꯤꯀꯨꯞꯇ ꯂꯦꯞꯍꯟꯈꯤꯕ ꯌꯥꯏ꯫ ꯀꯌꯥꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ, ꯀꯌꯥꯗ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕ ꯊꯝꯅꯥꯊꯛꯀꯤ ꯂꯥꯏꯖꯒꯨꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯥꯡꯅꯁꯨ ꯈꯨꯔꯛ ꯍꯥꯡꯗꯕ ꯏꯔꯝꯗꯝꯅꯤ ꯃꯅꯤꯄꯨꯔ꯫ ꯅꯤꯅꯤ ꯀꯥꯡꯕ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯎꯁꯣꯞ ꯃꯦꯂꯥ ꯍꯔꯥꯎ ꯀꯨꯝꯍꯩ꯫ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯌꯥꯝꯂꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯄꯥꯟꯒꯤ ꯙꯔꯃ, ꯇ꯭ꯔꯦꯗꯤꯁꯟꯒꯤ, ꯈ꯭ꯔꯤꯁꯇꯦꯟꯒꯤ, ꯃꯨꯁꯂꯤꯝꯒꯤ ꯈꯦꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯏꯇꯤꯜꯂꯔꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯩꯇꯩ ꯃꯔꯨꯞꯀꯤꯅꯤ, ꯒꯧꯔ ꯙꯔꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯃꯒꯤ ꯑꯣꯏꯅ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯀꯨꯝ ꯑꯃꯒꯤ ꯍꯧꯅꯕ ꯌꯥꯎꯁꯪ ꯂꯣꯏꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯟꯖꯂꯤ ꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯁꯪ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯁꯨꯔꯦ ꯂꯩꯀꯥꯏꯗꯨꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯖꯥꯇꯨ ꯃꯈꯩ꯫ ꯀꯅꯥꯒꯤ ꯄꯨꯡꯀꯛꯄꯗꯒꯤꯅ ꯁꯥꯔꯤ ꯐꯥꯎꯕ ꯂꯣꯏꯅ ꯌꯥꯎꯔꯦ꯫ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕꯤꯅ ꯏꯕꯤꯅꯤꯅ ꯑꯣꯏ꯫ ꯆꯍꯤ 50 ꯍꯦꯜꯂꯤꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯍꯦꯃꯥ ꯂꯩꯃ ꯂꯣꯏꯗꯥꯡ, ꯖꯥꯅꯀꯤ, ꯇꯤꯂꯣꯇꯃꯥ, ꯃꯅꯣꯔꯃꯥ, ꯁꯈꯤ ꯃꯨꯈꯤ ꯕꯤꯅꯥ, ꯕꯤꯅꯣꯗꯤꯅꯤ, ꯃꯇꯧꯂꯩꯕꯤ, ꯁꯌꯦꯟꯁꯅꯥ, ꯊꯥꯏꯕꯦꯝꯃ, ꯏꯅꯥꯎꯕꯤ, ꯀꯨꯟꯖꯀꯦꯁꯣꯔꯤ, ꯕꯦꯝꯆꯥ, ꯄꯨꯔꯅꯤꯃꯥ, ꯃꯦꯝꯃ, ꯗꯛꯀꯦꯁꯣꯔꯤ, ꯕꯤꯀꯦꯁꯣꯔꯤ, ꯀꯨꯟꯖꯂꯇꯥ, ꯁꯣꯔꯣꯔꯃꯥ, ꯁꯣꯔꯣꯖꯤꯅꯤ, ꯁꯨꯖꯂꯇꯥ, ꯁꯨꯕꯥꯁꯤꯅꯤ, ꯁꯃꯤꯂꯥ, ꯁꯨꯃꯤꯂꯥ, ꯃꯟꯃꯣꯍꯤꯅꯤ, ꯃꯨꯅꯤꯇꯥ, ꯃꯤꯃꯤꯇꯥ, ꯏꯟꯗꯤꯔꯥ, ꯀꯕꯤꯇꯥ, ꯖꯣꯅꯤ, ꯇꯨꯟꯗꯣꯟꯕꯤ, ꯔꯟꯖꯅꯥ, ꯔꯟꯖꯤꯇꯥ, ꯔꯣꯅꯤꯕꯂꯥ, ꯁꯨꯖꯕꯂꯥ ꯑꯁꯤꯅꯆꯤꯡꯕ ꯂꯣꯏꯅ ꯁꯨꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯡꯈꯤꯕꯗꯨꯅ ꯃꯍꯥꯅꯤ꯫ ꯇꯦꯞ ꯈꯣꯡꯒꯠꯇꯨꯅ, ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯄꯥꯡꯈꯠꯇꯨꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯈꯣꯡꯂꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯄꯨꯟꯁꯤꯟꯅꯗꯨꯅ ꯉꯥ ꯁꯦꯝꯕ, ꯍꯦꯟꯖꯥꯡ ꯁꯦꯝꯕ, ꯃꯔꯣꯏ ꯃꯄꯥꯡ ꯃꯟꯕ, ꯁꯨꯕꯅꯆꯤꯡꯕ ꯇꯧꯔꯤ꯫ ꯕꯥꯃꯣꯟꯁꯨ ꯄꯥꯈꯪ ꯉꯥꯛꯇ ꯑꯍꯨꯝꯅꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ꯫ ꯑꯃꯗꯤ ꯁꯔꯤꯅꯤ꯫ ꯍꯦꯟꯖꯥꯡ ꯃꯊꯦꯜꯁꯨ ꯌꯥꯝꯃꯤ꯫ ꯉꯥꯇꯗ ꯔꯧ, ꯁꯔꯦꯡ, ꯄꯣꯔꯣꯝ, ꯏꯂꯤꯁꯥꯒꯤ ꯌꯥꯎꯔꯤ꯫ ꯎꯀꯥꯕꯤ ꯑꯇꯥꯎꯕ, ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ, ꯎꯇꯤ ꯑꯁꯪꯕ, ꯃꯌꯥꯟ ꯁꯨꯔꯕ ꯁꯤꯡꯖꯨ ꯌꯥꯎꯔꯤ꯫ ꯍꯩ ꯊꯣꯡꯕ, ꯑꯆꯥꯔ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯍꯥꯏꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯕꯥꯃꯣꯟ ꯑꯩꯒꯥꯁꯤꯡꯗ꯫ ꯑꯩꯒꯥ ꯃꯆꯥ ꯕꯂꯔꯥꯝ ꯃꯊꯧ ꯆꯤꯜꯂꯤ꯫ ꯉꯥ ꯀꯟꯅ ꯇꯥꯎꯔꯤ꯫ ꯑꯁꯥꯕ ꯊꯥꯎꯗ ꯉꯥ ꯃꯇꯨꯝ ꯊꯥꯗꯗꯨꯅ ꯖꯧ ꯖꯧ ꯄꯦꯗ꯭ꯔꯦꯛ ꯃꯈꯣꯟ ꯊꯣꯛꯂꯤ꯫ ꯑꯆꯧꯕ ꯖꯔꯞꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯉꯥꯁꯤꯡꯗꯨ ꯌꯥꯝꯃꯟꯕꯅ ꯇꯥꯎꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯝꯗꯦ꯫ ꯑꯩꯒꯥ ꯃꯆꯥ ꯕꯂꯔꯥꯝ ꯌꯥꯡꯂꯦꯟꯗ ꯍꯨꯃꯥꯡ ꯏꯔꯤ ꯆꯦꯟꯊꯔꯤ꯫ ꯄ꯭ꯔꯣꯛ ꯁꯧꯔꯤꯕ ꯈꯥꯡꯒꯤ ꯊꯥꯎꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩꯃꯇꯣꯟꯅ ꯃꯔꯨ ꯃꯔꯥꯡ ꯆꯨꯅ ꯍꯥꯏꯔꯛꯏ꯫ "ꯋꯥꯕ꯭ꯔꯥ ꯑꯩꯒꯥ ꯃꯆꯥ?" "ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯕꯦꯝꯃꯈꯣꯏ?" ꯑꯩꯒꯥ ꯃꯆꯥꯅ ꯊꯥꯎꯗ ꯂꯨꯞꯂꯨꯔꯕ ꯖꯔꯞꯇꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯈ꯭ꯋꯥꯡ ꯇꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ "ꯋꯥꯔꯨꯅꯨ ꯑꯩꯒꯥ ꯃꯆꯥ, ꯗꯈꯤꯅꯥ ꯑꯣꯏꯅ ꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯥ ꯃꯆꯥ." ꯃꯅꯥꯛꯇ ꯃꯔꯨ ꯃꯔꯥꯡ ꯃꯟꯊꯣꯛꯄ ꯌꯥꯎꯔꯤꯕꯤ ꯕꯁꯨꯟꯗꯥꯔꯤꯕꯨ ꯌꯦꯡꯂꯗꯨꯅ ꯃꯤꯆꯤꯅ ꯈꯠꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯁꯣꯏꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯕꯤꯔꯗꯕꯅꯤ꯫
Aiga machado makhwang amukka hena tingkhatlaga mareng bana yaleba khudai machadana laibaki humang taithoi murainaba kuchudu maisa langbadagi tangang le hairai phagi taunu leimaton aina paibase thawra tawriba jarabniko madu khangna ngangnasi haima chawra male aiga machache hairaga makhoi mari manga wa launa noi leimatona makha ta thai thaiwe madamisi khachiladana haigulnadana aiga macha nangi mingche Krishna Murali kromlabadi foina hena chanaramgani aiga papungche mingphonba haitebo o thaibe ma mingnabu chaba yabra da ibe makhoi mingi wasidi ama hekta tholaga loreda magun leiraga lore khara ahal ochilaklaba aiga pakhang sari yaimana wo pangsanlakpani makha tarai aigi inauche adungai mana angang oringai sanchemba lila ama katki maduda Balaram sakhibani hanadi Vasudeva korambani Balaram sabaduda maman khibadagi magi mamingsu mayamna Balaram haina adumak khangnakhre ibe makhoi nakhoi nadi khanglam laroi haibadi piklang khini matamduda karino madugi lila duda thakiba phiron sina Gubudon ching wang na paibajani selgi pareng sina aigi inaugi masasi jagoi saba yadaduna kati na jabat chaptuna lauthok lubani maduda Krishna sakibadu tara tomalogi masanupa kari haiba maming dubo Urun Kumar Lesabi amana kumlakpani madu haide magi mayamado aiga yaimana hairai Rishi Kumar Lesabi aribi amana kumlai hoine Rishi Kumar haibado maduna Krishna saki mapadana sanga khara watpanara karino magide amatta hek tharaktaba kayada khenakhraba jengba nungai khrebo lila dudi ibe makhoi madugi matungdagini aigi inau sibu miyamna Balaram haina khangnakribasi adudi aiga machagi maming sidi artha yamna leiba miyamna thombiba mingidana aikhoidi ngasi tamak aiga yaimana hairaga khangli ado aikhoi imanabi sisu kabak chanaba yabanida kanabuno haidubo Basundari buro natadi kanabu oruni babongina babon ningon karino ni ibe mahari wadubo mamagi masanu pinine taba warabra karino Basundari do leimatona sauna kujina kanna siklamlaga khara thapna maroi mapang maliba chingju mayan semliba mamanabising adugi manakta changduna yauksinkhre angang ngasi ikai khra maledo chen khredana se kanade aiga macha matau leibina hairai makha tathai nupigi pungning ihuldi nupitana makhangbani mana chatkhibagi maramsu ai khangi isai se taningba isai se aiga macha inakta saklabasu tawa nungaitaba tamla mafamdagi tamna tabada mengna ingna thamoi penjabasu leibani khangbiyo mane matung inbadi yamna phaikasu haibadaine ahalsingna karibu kaigene sibo madu kona khanasi bema ukabisu tawani haibadai atawba thongbagi di lusilakle amuktadi haikhodana Basu aiga machana ukabi tawrage haiye amukta laubirao leimatona kauge matagum Basu da haikibani madu tabada aiga machana hairai karamba angang ne masibo leimatona khumlai masida karibu kaibage yakidau saruk nauringaida makhoi mayam wa launa nolokhi adudagi makhoi mayam lok kunarai launnarai morok hare no khodana haiba nakhyatu phaktok sauraba aiga machana pena charai harabasu hana makhoi mayam adumak no hori ya bokai makai nga semhangi wari desu adumak manungai yauksang kumai sibu kanana haudoklamni bano sarona hanglakhibani man mohnina
ꯇꯝꯅ ꯑꯣꯛꯇꯨꯅ ꯀꯨꯝꯂꯛꯈꯤ꯫ ꯅꯪꯕꯨ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯂꯧꯔꯛꯄꯗꯥꯏꯅꯦ ꯁꯔꯣ? ꯃꯗꯨꯗ ꯅꯩꯅꯔꯛꯇ꯭ꯔꯣ? ꯃꯗꯨ ꯇꯣꯛꯁꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯨꯝꯍꯩꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯑꯥꯔꯊ, ꯂꯧꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯕ, ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯅꯆꯤꯡꯕꯗꯨ ꯈꯟꯅ ꯅꯩꯅꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯍꯦꯟꯅꯔꯝꯗꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯀꯛꯅꯕ ꯅꯨꯃꯤꯠꯄꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯁꯨ 5ꯅꯤꯗꯅꯤꯗꯅ ꯀꯩꯅꯣ? ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯃꯆꯤꯠꯇꯣ, ꯊꯥꯕꯜ ꯆꯣꯡꯕꯤꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯏꯕꯦꯝꯃꯈꯣꯏ꯫ ꯕꯦꯟ ꯃꯥꯌꯦꯛ ꯋꯥꯏꯕ ꯁꯪꯗꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯀꯥꯏ ꯈꯨꯟ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯅꯣꯇꯤꯁ ꯊꯣꯛꯂꯒ ꯀꯥꯡꯖꯩꯕꯨꯡꯒꯨꯝꯕ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯄꯨꯡ 24 ꯆꯨꯞꯅ ꯍꯦꯛꯇ ꯆꯣꯡꯍꯜꯂꯗꯕꯅꯤ꯫ ꯃꯗꯨꯗꯇ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃꯈꯣꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨ ꯀꯃꯥꯏꯅ ꯋꯥꯔꯤ ꯆꯤꯛꯊꯅꯔꯨꯗꯣꯏꯅꯣ? ꯊꯥꯕꯜ ꯆꯣꯡꯕꯒꯤꯕꯨ ꯍꯥꯏꯕꯅꯤꯗ꯫ ꯊꯥꯕꯜ ꯆꯣꯡꯕꯗꯕꯨ ꯋꯥꯔꯤ ꯆꯤꯛꯊꯅꯕ꯭ꯔꯥꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯔꯤꯗꯨꯒꯤꯅꯤꯅꯦ ꯁꯦꯜ ꯃꯇꯝ ꯑꯗꯨꯛ ꯆꯪꯅ ꯁꯤꯟꯖꯔꯤꯕꯗꯣ꯫ ꯋꯥꯔꯤꯒꯤ ꯑꯣꯏꯔꯕꯗꯤ ꯔꯦꯁꯇꯨꯔꯦꯟꯇ ꯆꯥ ꯀꯞ ꯑꯃ ꯊꯛꯂꯒ ꯁꯣꯔ ꯆꯥꯎꯗꯅ ꯁꯥꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣ ꯏꯕꯦꯝꯃ, ꯔꯦꯁꯇꯨꯔꯦꯟꯇ ꯋꯥꯔꯤ ꯆꯤꯛꯊꯅꯔꯨꯕꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯤꯕ, ꯈꯕꯔꯗ ꯐꯣꯇꯣ ꯍꯥꯞꯅꯔꯤꯕ ꯃꯌꯥꯝꯁꯦ ꯎꯕꯤꯗꯕ꯭ꯔꯥ? ꯃꯈꯣꯏꯗꯨꯅ ꯀꯥ ꯑꯃ ꯍꯦꯟꯗꯣꯛꯂꯨꯕꯒꯤ ꯋꯥꯅꯤꯗ꯫ ꯆꯨꯝꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯑꯃ ꯀꯔꯤ ꯑꯃ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯟꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯈꯣꯏ ꯈꯔꯅ ꯀꯥ ꯍꯦꯟꯖꯤꯜꯂꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯕ? ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯪꯂꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯏꯆꯦꯕꯦꯝꯃ, ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯏꯄꯥꯝꯗ ꯁꯤꯎ ꯇꯝꯂꯝꯗꯦ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯇꯥꯕꯅꯤ ꯅꯣꯡꯃꯗꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯦꯜꯂꯨꯒꯗꯧꯔꯤꯕ, ꯑꯩꯒꯤ ꯇꯨꯡꯒꯤ ꯚꯥꯏꯒ ꯕꯤꯗꯥꯇꯥ ꯄꯨꯝꯕ ꯁꯦꯝꯂꯨꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯂꯝꯆꯠ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜ ꯈꯪꯗꯣꯛꯅꯕ ꯍꯥꯏꯕꯁꯤꯕꯨ ꯃꯊꯧ ꯇꯥꯗꯕ꯭ꯔꯥꯅꯦ? ꯆꯨꯝꯃꯤꯅꯦ ꯋꯥꯐꯝꯗꯨꯁꯨ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯂꯤꯛꯀꯣꯟ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯀ꯭ꯔꯤꯁꯅ ꯖꯔꯃ, ꯊꯧꯔꯥꯅꯤ ꯖꯔꯃ, ꯃꯥꯝꯕꯣꯟ ꯖꯔꯃ, ꯍꯔꯤ ꯎꯊꯥꯟ, ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯋꯥꯄꯣꯛꯄꯅꯆꯤꯡꯕꯗ ꯅꯨꯃꯤꯠ ꯇꯥꯕꯗꯒꯤ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯣꯛꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯥꯟꯅꯍꯜꯂꯤ ꯍꯥꯏꯅꯩ꯫ ꯃꯐꯝ ꯈꯔꯗꯗꯤ ꯃꯤꯅꯥꯏ ꯆꯤꯡꯕꯤ ꯍꯥꯏꯕ ꯂꯤꯛꯀꯣꯟ ꯃꯁꯥꯟꯅ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯣ? ꯅꯨꯄꯤꯅ ꯂꯤꯛꯀꯣꯟ ꯃꯔꯨ ꯆꯤꯡꯗꯨ ꯍꯨꯟꯕꯗ 5ꯃꯨꯛ ꯂꯣꯡꯅ ꯊꯣꯛꯂꯕꯗꯤ ꯂꯤꯛꯀꯣꯟ ꯁꯥꯟꯅꯐꯝꯗ ꯐꯝꯂꯤꯕ ꯄꯥꯈꯪꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯄꯥꯈꯪꯗꯨꯗ ꯂꯤꯛꯀꯣꯟ ꯃꯔꯨ ꯑꯃꯅ ꯊꯥꯒꯅꯤ꯫ ꯄꯥꯈꯪꯗꯨ ꯃꯥꯒꯤ ꯃꯤꯅꯥꯏ ꯆꯤꯡꯂꯦ, ꯍꯥꯏꯕꯗꯤ ꯄꯥꯝꯖꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯄꯥꯈꯪꯗꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯂꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯅ ꯍꯨꯟꯕꯗ ꯊꯣꯛꯂꯕꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤ ꯈꯟꯖꯕꯒꯤ ꯍꯛ ꯂꯩ꯫ ꯃꯗꯨ ꯍꯧꯖꯤꯛꯇ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯧꯖꯤꯛꯇ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯌꯥꯝꯅ ꯁꯤꯟꯅꯅꯤ꯫ ꯅꯨꯡꯁꯤꯅꯖꯕ ꯃꯤꯒꯤꯗꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯅꯩ ꯍꯥꯏꯅꯩꯗ꯫ ꯑꯗꯨꯗꯤ ꯌꯥꯝꯅꯕꯨ ꯐꯔꯤꯅꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯌꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨꯒꯤ ꯃꯇꯧ ꯑꯣꯏꯕ ꯇꯥꯔꯦ꯫ ꯃꯇꯝ ꯑꯃ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯃꯥꯏ ꯃꯈꯩꯇꯪ ꯈꯨꯝꯖꯤꯜꯂꯒ ꯖꯨꯔꯥ ꯖꯨꯔꯥ ꯏꯀꯥꯏ ꯍꯪꯒꯣꯏ ꯍꯥꯡꯕ ꯃꯈꯩ ꯐꯝꯗꯨꯅ ꯋꯥꯔꯤ ꯆꯤꯛꯊꯅꯗꯨꯅ ꯂꯩꯅꯈꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯕꯨ ꯎꯔꯨꯔꯒ ꯌꯨꯝꯗꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨꯁꯨ ꯆꯠꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯇꯁꯦꯡꯕꯅꯤ, ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯑꯣꯜꯂꯦꯗ꯫ ꯃꯇꯝ ꯃꯥꯒꯤ ꯌꯥꯋꯣꯜꯕꯨ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ ꯀꯅꯥꯅ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯃꯥꯒꯤ ꯏꯔꯦꯜꯗ ꯇꯥꯎꯊꯔꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯍꯧꯔꯛꯂꯗꯕꯅꯤ ꯃꯥꯒꯤ ꯁꯥꯏꯗꯒꯤ ꯂꯣꯟꯁꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇ꯭ꯔꯤꯗꯣ, ꯁꯤꯅꯧ ꯇꯥꯏꯔꯦꯡ ꯅꯥꯏꯐꯝꯗ ꯅꯨꯔꯥ ꯄꯥꯈꯪ ꯐꯝꯃꯤꯟꯅꯅ
ꯄꯨꯛꯅꯤꯡ ꯌꯥꯋꯥ ꯐꯣꯡꯗꯣꯛꯅꯩ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯗꯦ ꯆꯪꯉꯦ ꯆꯪꯉꯦ ꯏꯆꯦ ꯀꯕꯤꯇꯥ ꯀꯕꯤ ꯆꯪꯂꯦ ꯆꯔꯩ ꯌꯣꯡꯈꯝ ꯃꯥꯡꯗ ꯊꯥ ꯌꯦꯠꯅ ꯍꯨꯜꯂ ꯑꯣꯏꯅ ꯑꯣꯛ ꯑꯣꯏꯅ ꯍꯨꯜꯂ ꯌꯦꯠꯅ ꯑꯣꯛ ꯄꯥꯡꯒꯟꯗꯦꯝ ꯖꯒꯣꯏ ꯁꯥꯕꯗꯁꯨ ꯄꯥꯈꯪ ꯃꯥꯅ ꯅꯥꯛꯇ ꯐꯝ ꯅꯨꯔꯥ ꯃꯄꯥꯎ ꯉꯥꯏꯖꯩꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯗꯦ ꯋꯥꯍ ꯋꯥꯍ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯨꯔꯥ ꯁꯠꯄꯤ ꯄꯟꯊꯧꯀꯣꯜ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯊꯣꯠ ꯀꯥꯔꯛꯄ ꯃꯥꯟꯖꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯂꯥꯛꯇꯨꯅ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯗꯨꯅ ꯅꯨꯔꯥꯏ ꯆꯥꯛꯈꯨꯝ ꯁꯤꯟꯊꯥꯕꯨ ꯃꯤꯐꯪꯅꯅ ꯌꯦꯡꯖꯩꯗꯣ ꯌꯨꯝꯕꯥ ꯅꯤꯇꯤ ꯈꯪꯅꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯗꯦ ꯄꯨꯝꯅꯃꯛꯇꯨꯕꯨ ꯍꯧꯖꯤꯛꯇ ꯑꯣꯏꯔꯕꯗꯤ ꯃꯤ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯐꯨꯕꯤꯕꯗ ꯁꯤꯟꯅꯔꯅꯤ ꯍꯥꯏ ꯋꯥꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯉꯥ ꯃꯀꯣꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯤ ꯁꯣꯔꯣꯗꯣꯅꯤꯅ ꯊꯕꯛ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯇꯨ ꯊꯤꯡꯈꯤꯕꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯑꯃꯗꯤ ꯑꯆꯤꯛꯄ ꯔꯦꯁꯇꯨꯔꯦꯟꯇ ꯇꯥꯏꯅꯔꯛꯄꯅꯤ ꯃꯥꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯊꯩ ꯅꯠꯇꯦ ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅ ꯏꯅꯤꯡꯇꯝꯅ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯆꯅꯕ ꯃꯐꯝꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯍꯥꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯍꯥꯁꯤꯡꯅ ꯈꯨꯗꯥꯖꯕ ꯄꯨꯝꯕ ꯀꯛꯊꯠꯈ꯭ꯔꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯣꯛꯂꯨꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯒꯤ ꯏꯅꯤꯡ ꯇꯝꯖꯐꯝ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯒꯤ ꯄꯥꯈꯪꯁꯤꯡꯁꯤ ꯃꯁꯛ ꯈꯪꯕꯗ ꯌꯥꯝꯅ ꯂꯨꯕ ꯍꯦꯟꯖꯜꯂꯛꯂꯤ ꯑꯀꯥꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯟꯁꯤ ꯀꯟꯖꯍꯧꯅꯕ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤ ꯄꯨꯟꯁꯤ ꯀꯟꯖꯍꯧꯅꯕ ꯌꯥꯝꯅ ꯈꯟꯅꯍꯧꯕ ꯃꯊꯧ ꯇꯥꯔꯛꯏ ꯑꯗꯨꯅ ꯅꯨꯄꯥꯅꯤ ꯍꯦꯛ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯄ ꯇꯥꯏ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯔꯝꯆꯠ ꯀꯨꯞꯅ ꯌꯦꯡꯍꯧꯕ ꯇꯥꯏ ꯊꯤꯗꯣꯛꯍꯧꯕ ꯇꯥꯏ ꯇꯍꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯨꯕꯅ ꯃꯥꯡꯖꯒꯗꯧꯕꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯇꯅꯤ ꯁꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯣꯛꯂꯗꯨꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯣꯔꯣꯗꯃꯤꯒꯤ ꯔꯤꯁꯥꯔꯁꯀꯤ ꯃꯆꯥꯛ ꯂꯩꯔꯦ ꯃꯁꯤꯗ ꯑꯣꯏꯅ ꯊꯤꯁꯤꯁ ꯑꯃ ꯏꯔꯣ ꯁꯣꯏꯗꯅ ꯗꯣꯛꯇꯔꯦꯠꯇꯒꯤ ꯂꯧꯕ ꯌꯥꯒꯅꯤ ꯏꯕꯦꯝꯃ ꯅꯤꯀꯦꯁꯣꯔꯤꯅꯁꯨ ꯋꯥꯄꯥꯡꯁꯜꯂꯛꯏ ꯁꯣꯔꯣꯗꯃꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅꯃꯛ ꯆꯨꯝꯃꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯅꯨꯄꯥ ꯊꯤꯕ ꯌꯥꯝꯅ ꯋꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯀꯩ ꯈꯥꯡꯂꯤꯁꯤꯅꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯗꯣꯟꯗꯣꯟꯕꯤꯅ ꯏꯈꯠꯈꯠꯅ ꯍꯪꯖꯤꯜꯂꯤ ꯍꯥꯏꯒꯨꯝꯂꯗꯅ ꯏꯆꯦ ꯅꯤꯀꯦ ꯅꯪꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯂꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯤꯀꯦꯁꯣꯔꯤ ꯍꯥꯏꯗꯨꯅ ꯁꯦꯠ ꯑꯗꯨꯃꯛ ꯀꯥꯏꯅꯔꯝꯂꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯆꯥꯎ ꯁꯥꯡꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅꯁꯨ ꯅꯤꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤꯀꯣ ꯅꯤꯀꯦꯅ ꯀꯨꯝꯂꯛꯏ ꯑꯗꯨꯏ ꯋꯥꯕꯨꯗꯤ ꯏꯅꯥꯎꯆꯥ ꯅꯆꯦ ꯈꯣꯏꯅ ꯉꯟꯅ ꯀꯌꯨꯝ ꯄꯥꯜꯂꯝꯂꯕꯗꯤ ꯅꯈꯣꯏ ꯀꯥꯁꯦ ꯏꯆꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏ ꯌꯥꯔꯤ ꯌꯥꯠꯅꯤ ꯑꯁꯦꯡꯕꯔ ꯏꯆꯦ ꯑꯃꯅ ꯇꯥꯞ ꯍꯪꯂꯛꯄꯅꯤ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯅꯤꯐꯨ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ ꯍꯪꯖꯤꯜꯂꯛꯏ ꯇꯣꯟꯗꯣꯟꯕꯤꯅ ꯑꯗꯨ ꯏꯆꯦ ꯃꯇꯝꯗꯨꯒꯤ ꯍꯦꯔꯣꯁꯤꯡꯗꯨ ꯀꯝꯗꯧꯈ꯭ꯔꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯠꯇ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯇꯣꯛꯂꯦꯅꯦ ꯉꯛꯅ ꯍꯪꯖꯤꯜꯂꯛꯏ ꯀꯔꯤꯒꯤ ꯇꯣꯛꯂꯨꯅꯤ ꯏꯅꯥꯎꯁꯤꯗꯤ ꯃꯣꯃꯣꯅ ꯏꯃꯣꯟ ꯃꯣꯟꯅ ꯇꯥꯞ ꯑꯣꯛꯂꯗꯅ ꯈꯨꯝꯂꯛꯄꯅꯤ ꯃꯈꯥ ꯇꯥꯔꯛꯏ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯕꯨ ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯐꯖꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯅꯤ ꯏꯕꯦꯝꯃ ꯏꯟꯈꯠꯂꯛꯄ ꯇꯒꯠ ꯇꯦꯛꯄ ꯄꯥꯈꯪ ꯑꯃ ꯇꯥꯞ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥ ꯅꯣꯡꯅꯔꯛꯈꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯁꯤꯡꯖꯨ ꯃꯌꯥꯝ ꯁꯦꯝꯂꯤꯕꯤ ꯆꯍꯤ 60 ꯆꯪꯂꯛꯂꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯄꯥꯈꯠꯆꯔꯤꯕꯤ ꯍꯦꯃꯥꯕꯇꯤꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝ ꯁꯥꯕꯗꯨ ꯇꯣꯛꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯣ ꯐꯩꯅ ꯆꯠꯈꯤꯗꯧꯔꯦ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯗꯨꯝ ꯃꯃꯨꯠ ꯇꯥꯅ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯈꯟꯅꯍꯧꯁꯤ ꯀꯔꯝꯕ ꯋꯥꯐꯝ ꯏꯟꯗꯤꯔꯥꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯠꯄꯤꯈꯤꯕꯒꯤ ꯍꯦꯃꯥꯅ ꯈꯨꯝꯂꯛꯏ ꯀꯅꯥꯅ ꯀꯔꯤ ꯍꯛ ꯃꯠꯄꯤꯈ꯭ꯔꯕꯒꯦ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯠꯄꯤꯈ꯭ꯔꯕꯁꯤꯡꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯦꯅ ꯀꯔꯤꯗ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈ꯭ꯔꯕ ꯍꯩꯃꯥ ꯃꯤꯇꯤꯡꯁꯨ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯅꯍꯥ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯔꯕ ꯃꯐꯝ ꯑꯃ ꯄꯤꯕꯤꯕ ꯇꯥꯕꯅꯤ ꯈꯔꯅ ꯀꯥ ꯍꯦꯜꯂꯒ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯇꯦ ꯀꯔꯤꯒꯤꯗꯃꯛ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯅꯤꯇꯤ ꯆꯠꯍꯜꯂꯤꯕ
ꯑꯥꯏꯟ ꯁꯦꯝꯕꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ, ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯗꯤꯁꯇꯔꯕꯦꯟꯁ ꯈꯛ ꯄꯤꯕꯤꯔꯣꯏꯗꯕꯅꯤ꯫ ꯍꯦꯃꯥꯕꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤꯗꯃꯛ ꯈꯕꯔꯗ ꯄꯥꯔꯃꯤꯁꯟ ꯁꯤꯛ ꯇꯧꯕꯗꯨꯅ ꯃꯣꯔꯦꯜ ꯍꯦꯛꯇ ꯐꯒꯠꯂꯗ꯭ꯔꯥ? ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯕꯒꯦ? ꯑꯗꯨꯒꯨꯝꯕ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯊꯥꯕꯜ ꯆꯣꯡꯂꯤꯕꯁꯤꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤꯈ꯭ꯔꯕꯒꯦ ꯈꯪꯅꯤꯡꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯖꯣꯕꯣꯟ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯃꯤ꯫ ꯅꯨꯄꯥꯗꯒꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯃꯨꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯂꯨꯍꯣꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯅꯨꯄꯥꯒꯤꯗꯤ ꯑꯔꯦꯞꯄ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯏꯡꯒꯦꯖꯃꯦꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯦꯃꯥꯕꯇꯤꯒꯤ ꯃꯣꯠꯁꯤ ꯏꯡꯒꯦꯖ ꯃꯦꯔꯦꯖꯕꯨꯗꯤ ꯂꯚ ꯃꯦꯔꯦꯖꯅ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯣ? ꯑꯆꯨꯝꯕꯅꯤ, ꯃꯗꯨꯁꯨ ꯃꯇꯝ ꯀꯌꯥ ꯆꯥꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯄꯤꯕ ꯇꯥꯏ꯫ ꯑꯃꯅ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯨꯞꯅ ꯈꯪꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯗꯤ ꯄꯨꯡ ꯈꯔꯒꯤ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯎꯅꯕ ꯃꯣꯕꯥꯏꯜꯒꯤ ꯋꯥꯔꯤꯅ ꯈꯛ ꯈꯪꯕ ꯉꯝꯂꯣꯏ꯫ ꯍꯦꯃꯥꯕꯇꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯌꯨꯝ ꯄꯥꯟꯕꯗ ꯇꯍꯥꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯏꯡꯒꯦꯖ ꯃꯦꯔꯦꯖ ꯑꯣꯏꯔꯕꯁꯨ ꯆꯍꯤ ꯈꯔꯗꯤ ꯆꯥꯌꯦꯡ ꯇꯧꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡꯗꯤ ꯇꯍꯥ ꯅꯪꯍꯧꯔꯣꯏꯗꯕꯒꯨꯝ ꯍꯣꯡꯅꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯤ꯫ ꯃꯁꯤꯅ ꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯅ ꯅꯨꯄꯤꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯈꯔ, ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯀꯥꯏꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯅꯆꯤꯡꯕ ꯌꯥꯝꯅ ꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯡꯖꯍꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯛꯇꯅꯤ꯫ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯃꯥꯡꯕ ꯂꯩꯇꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯅꯨꯄꯤꯒꯤ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯍꯦꯃꯥꯕꯇꯤꯅ ꯈꯨꯝꯂꯛꯏ, ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯁꯃꯥꯖꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯉꯝꯗꯕꯁꯤ ꯂꯩꯄꯥꯛꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯏꯅꯥꯎꯕꯤꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯗꯤ ꯅꯨꯄꯥꯒꯤꯁꯨꯅꯤ꯫ ꯍꯦꯃꯥꯕꯇꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ, ꯃꯆꯦ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯒꯤ ꯖꯒꯥꯗꯒꯤ ꯑꯌꯥꯝꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯣꯛꯇꯕ ꯃꯆꯥꯕꯨ ꯑꯐꯕ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯨ ꯃꯃꯥꯗꯨꯅꯅꯤ꯫ ꯃꯃꯧ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥꯗꯨꯅ ꯇꯨꯡꯗ ꯋꯥꯍꯧꯒꯗꯕꯗꯨ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯦ꯫ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕ꯭ꯔꯥ, HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯈꯪꯂꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯂꯨꯍꯣꯡꯕꯤꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤꯗꯃꯛ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯃꯄꯨꯡꯅꯤꯡ ꯑꯣꯜꯍꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯂꯩꯀꯥꯏꯒꯤ, ꯁꯥꯒꯩꯒꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯆꯦ ꯃꯅꯦꯝ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯠ ꯌꯥꯝꯅ ꯆꯪꯂꯤ꯫ ꯃꯁꯤ ꯍꯩꯅꯕꯤ ꯑꯃꯒꯨꯝ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤ꯫ ꯃꯁꯤꯗ ꯀꯅꯥꯅꯁꯨ ꯊꯤꯖꯤꯟꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯥ ꯇꯥꯔꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯃꯒꯤ ꯃꯔꯨ ꯍꯨꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯈꯪꯁꯤꯟꯅꯗꯅ ꯇꯨꯃꯤꯟ ꯃꯔꯩꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯍꯦꯃꯥꯕꯇꯤꯒꯤ ꯋꯥꯐꯝꯁꯤꯅ ꯌꯥꯝꯅ ꯈꯟꯊꯍꯜꯂꯤ꯫ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯇꯥꯅꯔꯤ꯫ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯅ ꯏꯅꯛ ꯅꯛꯅ ꯄꯗ꯭ꯔꯥꯛ ꯄꯣꯗ꯭ꯔꯣꯛ ꯇꯥꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯔꯥꯞꯄ ꯑꯃꯁꯨꯡ ꯑꯅꯛꯄꯗꯩ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯏꯉꯛ ꯉꯛꯅ ꯃꯥꯏꯀꯩ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯩ꯫ ꯇꯧꯔꯝꯕ ꯃꯊꯧꯁꯤꯡ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯟꯅꯩ꯫ ꯑꯃꯨꯛꯀꯁꯨ ꯄꯣꯗ꯭ꯔꯣꯛ ꯄꯗ꯭ꯔꯛ ꯅꯥꯛ ꯌꯦꯠꯇ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯅ ꯈꯦꯠꯇꯨꯅ ꯄꯥꯏꯈ꯭ꯔꯤ꯫ ꯉꯥ ꯇꯥꯎꯔꯝꯕ ꯑꯥꯏꯒꯥꯗꯨꯅ ꯀꯣꯔꯐꯨ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯍꯥꯏꯔꯛꯏ, ꯄꯥꯎꯊꯧ, ꯂꯩꯁꯥꯕꯤꯁꯥ, ꯅꯣꯡꯃꯩ ꯃꯔꯨꯅꯤ, ꯅꯣꯡꯃꯩ ꯃꯔꯨ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯃꯆꯤꯗ ꯄꯥꯛꯊꯅꯗꯨꯅ ꯈꯪꯅꯔꯛꯏ꯫ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯅꯔꯦ꯫ ꯇꯣꯏꯁꯤꯜꯂꯛꯏ ꯍꯦꯟꯅ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ꯫ ꯑꯁꯨꯝ ꯈꯥꯡꯂꯝꯕꯗꯒꯤ ꯉꯝꯂꯛꯇꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯍꯩ ꯂꯥꯡꯉꯝꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯄꯥꯈꯠꯅ ꯈꯥ ꯋꯥꯡ ꯃꯥꯏꯀꯩ ꯊꯨꯡꯅ ꯆꯥꯛ ꯊꯣꯡꯂꯝꯕ ꯕꯥꯃꯣꯟꯁꯤꯡ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯍꯣꯠꯅꯈꯤ꯫ ꯆꯥꯏꯍꯧꯔꯦ ꯃꯐꯝꯗꯨ ꯄꯨꯡꯆꯥꯏ ꯇꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯃꯛ ꯉꯥꯅ ꯑꯁꯥꯕ ꯊꯥꯎꯗ
ꯌꯨꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯡꯅ ꯂꯐꯨ ꯃꯀꯛꯇꯨꯗ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯁꯨ ꯄꯣꯗ꯭ꯔꯣꯛ 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 ꯄꯗ꯭ꯔꯛ 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 ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯗ꯭ꯔꯕ ꯊꯧꯗꯣꯛꯇꯨꯗ ꯈꯪꯉꯝꯗ꯭ꯔꯕꯤ ꯂꯨꯆꯤꯡꯕꯤ ꯏꯕꯦꯅꯤꯅ ꯁꯤꯕ ꯀꯤꯗꯅ ꯂꯦꯞꯈꯠꯂꯗꯨꯅ ꯂꯥꯎꯔꯛꯏ, ꯕꯁꯟꯇ ꯅꯪ ꯀꯩꯗ ꯂꯣꯠꯈ꯭ꯔꯕ? ꯌꯥꯎꯁꯪ ꯅꯪ ꯀꯩꯗ ꯆꯦꯟꯈ꯭ꯔꯕ? ꯄꯦꯜꯂꯣꯀꯣ ꯅꯈꯣꯏ, ꯄꯦꯜꯂꯣꯀꯣ ꯍꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯥ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯡꯕꯝ ꯁꯥꯝꯁꯨꯟꯗ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫